Border fencing project ki manung channa Indo-Myanmar ngamkhai paring Manipur gi Moreh ga lonariba ngamkhai da kilometer 8 ga meter chani ga taramari sangba border fencing khaba loire haina MHA gi report amana hairi. Ministry of Home Affairs ki annual report lisingani kun ga humdoi kun marida India Myanmar lona bangam khayasada niyam lana chathok chasen tauba thingnaba amaromda socio economic development chawkhat hanaba amadi mafam asigi security ki mapangal kankhat hanaba paikhaliba thabak sing kaya yamna khumang sausile haibadu utli Indo-Myanmar ngamkhai paring asi Arunachal Pradesh, Nagaland, Manipur amasung Mizoram yauraga punna kilometer lising amaga chatruka nifu humdoini. Ngamkhai pareng asida Manipur gi border town oriba Moreh maruina threat hub oibata natana border smuggling, human trafficking amadi insurgency gi thabak kaya chathari. Fencing asikhak natana ngamkhai paring asida lambi sembagi thabak su chathari. Border Roads Organization na point kun hapchinduna kilometer chanipan ga humfunithoi sangba fencing amadi lambi sembagi thabak chathari. Marasida Assam Rifles na Arunachal Pradesh amadi Manipur da 2 pilot hybrid surveillance projects sing implement tauri. Panbayabadi free movement regime lautokhiba amadi border fencing gi paikhatpa thabak sing awang nongpok state ki Mizoram amadi Nagaland gi maikai dagi akan mamongda yaningdaba utli. Kilometer Chatru kanifum doi sangba ngamkai paring kha bagi damal center na lupa crore lising kuntra mathoi kaithoki balai krabani.